School coaching center sing Thong Hangba Yakhiroi COVID pandemic kamari lainana hauji mahi loisang sing coaching center amasung hostel sing da thamliba athingba sige wangmada Imphal East district ki oina hangdoktuna thabak tawriba si makha taba order ama thokriba phauba khudaktagi thingjingadabani haina Imphal East ki ZEO John 2L Muhini Kumar na ngarang order ama thokre Riba order asigi matung inade chahi asigi April mapanda Education S na order ama thoktuna ZEO John 2 Imphal East ki administrative jurisdiction makhada lairiba government aided private school coaching center amadi hostel singge head singda hiram asigi matang da sarkar ge maikai da ge matik chaba order ama thoktriba phauba matam kaktana thingadabani haina khangan khibalai masigi matung tarakpada Education S ki director nasu government ki order adu ngakna chatnaba khangan khibalai adumakpu office asigi administrative jurisdiction manung da laiba institution coaching center amasung hostel sing hangdoktuna mahuk sagum class toba yaure masi government na thokiba order adu khongauna bane maram aduna hiram asigi matangda sarkar gi oiba order ama thoktriba phauba khudaktage institute coaching center hostel sing thingjingada bane karigumba order asi indaba tarabade haksin lawbaga loinana rule gi matungina akanba disciplinary action lawnaba higher authority da reconciliation gi damak refer tawgani haide selfie namlingai da lokta taduna sire Madhya Pradesh ke Damoha district laiba Rani Durgavati Wildlife Sanctuary da selfie namlingai da chahi kun manga rom suraba miyoy ama aruba lok amata tasinduna sikre haina police na ngarang phongdokre Damoha gi additional superintendent of police Siva Kumar Singha na phongdokpa matungin na laikhidraba miyoy adugi maming Sneha Trivedi kawi Jabalpur dagi ne Trivedi ngarang sanctuary adugi viewing point amagi wall kakhatlaga selfie namlingai da fit chani ga yankhairom luba lok amada tasin khibani haina mahak na phongdokhe thongdok tu da mahak khudakta sikhi haina phongdokladuna singhana haikhe mahak Jabalpur dagi mahak ke mamanaba singaloina na sanctuary adu da lakpane thongdok tu gi matangda police na case ama lakhotpaga loina na haujik makhata na thigatpagi thabak chathari haina DSP na phongdokle MU gi entrance examination question paper number loidabadage aroiba pungpham da yaithokre Manipuri University gi Manipuri Department ta MA gi ahanba semester tamnaba ngarang pangthongnaba matam lepkiba entrance examination gi question paper matam chana number loiba ngamdabadage yaithokre masing yamlaba mahiroi sing pung ahum hena exam hall da phamlaba matungda exam tawba phangdabadage pena khidrai nungthil pung amaga minute kunthra dage hauraga pung ahum phauba chathagadaba changeng adu pung ahum helaba phauba question yalaktabadagi exam hall manungda phamliba mahiroi sing khoisauna ba phaurakhe matam maduga ikan kanadana pung ahum ga minute kunthra rom tarakpada question number ge printer da khudong cha da bakhara laidai ngasi di entrance test pangthoklaroi haina department ki maike dagi phongdorokpadagi mahiroi sing da chauna ningba kahen bada natana khoisauna ba poknaduna exam hall sing dagi murum sonaduna thokna rakhe Kudakta Manipuri Department ta Vice Chancellor Registrar Laktuna Thokriba Kudong Chadaba Singadu Yangsin Ke Singjamai Police ki team amasu Thokhaningdaba Thokdok Sing Thoktanaba Lakhe Adubu ka henba Kudong Chadaba Thokdok amatade Thokhide amaromda entrance exam pangthokhidaba adugi matangda Manipuri Department ki head Toism Tamphana Paumi Singa unaba amada hai hana lepkhibagi matungina ngarang ayuk anganbadagi master gi entrance exam ase mai pakna pangthoknaba staff sing na honakhe laibak thibadi wahang che sing nambada sizinariba printer ahum gi manungda ama khangawdana bera tawrakhe lemhoriba printer ani adugi manungda amasu aribo oiba maramna thabaki khongjel ka hena taptharakhe department asigi matik chaba printer sing thamnaba university gi mari lainaba singda hanadagi taksinkhe adubu administration block ki staff sing COVID-19 positive oiba yauna khiba amadi laisat asina maram oiduna mari lena bache changsing loisunba ngamkhidabane matik chaba printer leitaba madi tangai fadana exam pangthokna bohona bada Manipur University student union dage mateng phawba nekhibane chahi asida master tamna balakibage masing asi haukiba chahi singa yangnabada khwaidagi wangba mawongda mahiroi chatrit ki mathakte exam thaba lakhe exam asi bengali mayekta sit chatrit ka kun amadi atay mayekta su sit chatret ka kunmapan namnanaba hotnabada machine sing adu matik chadaba maramna bera tawrakhibane oirakliba phiba masi upai leitabadagi
mahiroi amadi guardian singda khangalaba matungda sungsoi soidana pangthokna bahonakhi warabasu wana question paper nambagi thabak sing loisinana bahonakhi laibak thibadi question paper kun khaktamak ngairaklaba matamda mai mutki generator ngangduna loisinana bahonabadasu mai puba ngamlakhidei nungthil pung amaga minute kunthra dagi ahumga makhai phauba pangthokna ba tawramba exam ase nungthil pung ahum phauba pangthokpa ngamgani haibagi mami uraktabadagi tangai fadana maru oiba athapadagi lakpa mahiroi singi awaba sing yenglaga kupna khanaraba matungda exam ase tha asigi kunga tareta pangthoknaba matam lepkhibane mahiroi amadi guardian singi awaba ikai khumnai loinana exam ase khudong chadaba amana maram oiduna yaithokpa asida miyamna warobiganu haina appeal tawkhe district magistrate na ayaba pidabadagi brindagi rally thingkhibane ya school kendra gi intending candidate oigani haina thorakliba MPS officer additional SPTS brindana mass bike rally amadi public meeting tawgani tawbadu district magistrate na ayaba pidabadagi chatanaba thingkhibane lanai personnel oina target tawbanate haina Imphal East amadi West ki SP anina appeal tawrakle Imphal West Police Station da pangthukiba pawgi mifamda Imphal West ki SP Dr. Ibom Cha amadi Imphal East ki SP N Herozit yauna pangthukiba pawgi mifam amada ya school kendra da intending candidate oriba thongnaujam brindage mass bike rally amadi meeting pangthoknabagi permission district magistrate na numit nini humni gi mamangda thakiba lai adubu haujik pandemic ki SOP gi guideline leiba amadi VIP gi Manipur visit leibagi mathakta miyoi kayamarum pungadage haibagi chapchaba khangdaba magistrate na yaba piraktabane intending candidate asigi maikaidagi permission laudabana maram oiraga ngasi ya school janmasthandagi rally chatkadawre haiba pau phangbadagi thoganingdaba thogdok thoktanaba rally adu thingkhibane masigi mathakta Imphal West ase CRPC gi chamga nifu mari gi athingba leibana hena section thorang laukhatpane masina taba topa personal targeting amata leite haikhe mass rally asiga mari leinana security personnel singa rally gi supporter singa muknaba thokibadu home department ki tawpham thokpa thabak amani hairaduna election natraga public meeting ki thabak thorom pangthokningba kangbuna mari leinaba district magistrate singdagi permission lobiyu haina Imphal East amadi Imphal West ki SP na pawmi singi khuthangda phongdorokle sports minister na apen ba phongdokre South Asian Federation Football ge final da Bharat na Nepal bu ahum sino da thoiduna Nipalak hana title lawrakpada sports minister Anurag Thakur na apen ba phongdokre Bharat ki captain Sunil Chhetri na match adu da chankiba goal tharaga Messi na international football da chankiba goal marifuga manakre sports minister na phongdokibada laibak asigi sanaroi singna final match asida sanakibada apen ba phongkre aroibada tabiriba pumnamakpu thagatjari